ꯃꯔꯨꯞꯁꯤꯡ ꯑꯁꯤꯁꯨ ꯄ꯭ꯔꯦꯝ ꯔꯤꯚ꯭ꯌꯨꯅ ꯃꯌꯥꯝꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯅꯤꯡꯂꯤꯕ ꯑꯁꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔ ꯑꯃꯅ ꯃꯈꯣꯏꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯑꯐ꯭ꯔꯤꯀꯥꯒꯤ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯑꯦꯃꯥꯖꯣꯟ ꯍꯥꯏꯔꯤꯕ ꯖꯪꯒꯜ ꯑꯁꯤ ꯇꯥꯁꯟꯈꯤꯕꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯤꯡꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥ ꯍꯤꯡꯍꯧꯒꯦ ꯍꯥꯏꯕꯁꯤ ꯗ ꯒ꯭ꯔꯤꯟ ꯏꯟꯐꯦꯔꯅꯣ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤ ꯌꯦꯡꯃꯤꯟꯅꯔ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯨꯚꯤ ꯑꯁꯤꯅ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯗ ꯑꯐ꯭ꯔꯤꯀꯥꯒꯤ ꯑꯦꯃꯥꯖꯣꯟ ꯍꯥꯏꯔꯤꯕ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯖꯁꯇꯤꯟ ꯀꯧꯕ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯂꯝ ꯀꯣꯏꯕ ꯑꯁꯤ ꯂꯣꯏꯔꯒ ꯃꯌꯨꯝ ꯇꯝꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯨꯝ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯅ ꯑꯗꯨꯝ ꯄꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯏꯟꯖꯤꯟ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯉꯝꯂꯛꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯗꯤ ꯖꯪꯒꯜ ꯇꯝꯅ ꯀꯟꯅ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯣꯡꯂꯝꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯂꯣꯏꯅ ꯁꯨꯖꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯥꯇ꯭ꯔ ꯀꯌꯥ ꯑꯃꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯅꯤꯡ ꯑꯁꯤ ꯀꯥꯏꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯪꯒꯜ ꯑꯁꯤꯗ ꯇꯥꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯇ꯭ꯔ ꯈꯔ ꯑꯃꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯀꯣꯛ ꯂꯣꯏꯅ ꯉꯥꯎꯗꯨꯅ ꯑꯣꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯅꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯅ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯝꯕ ꯃꯆꯤꯟ ꯇꯨꯝꯕ ꯎ ꯑꯃꯅꯁꯨ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯔꯤꯕ ꯄꯥꯏꯂꯣꯠ ꯑꯁꯤ ꯊꯤꯟꯗꯨꯅ ꯄꯥꯏꯂꯣꯠ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯥꯇ꯭ꯔ ꯑꯃꯁꯨ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯎꯪꯗꯨꯅ ꯂꯩꯔꯤꯕ ꯄꯪꯈꯥ ꯑꯁꯤꯅ ꯀꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯌꯥꯎꯔꯛꯄ GPS ꯍꯥꯏꯔꯤꯕ ꯃꯦꯆꯤꯟ ꯑꯁꯤꯁꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡ ꯑꯁꯤ ꯐꯪꯁꯟ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯑꯃꯨꯛꯁꯨ ꯃꯈꯣꯏꯒꯤ ꯂꯥꯛꯃꯤꯟꯅꯕ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯕ ꯃꯤꯑꯣꯏ ꯑꯁꯤꯁꯨ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯄꯣꯈꯥꯏꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯀꯣꯏ ꯆꯣꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯃꯤꯟꯅꯕ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯕ ꯃꯤꯑꯣꯏ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯥꯊꯤꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯒꯤ ꯂꯥꯛꯃꯤꯟꯅꯕ ꯍꯥꯔꯕꯦ ꯀꯧꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯅꯥꯀꯟꯗꯒꯤ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯆꯤꯡꯃꯤ ꯀꯌꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯥꯔꯕꯦꯅ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕꯁꯤ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯐꯥꯎꯕ ꯁꯣꯏꯅ ꯊꯤꯟꯕꯤꯒꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯤ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯆꯤꯡꯃꯤꯁꯤꯡ ꯑꯁꯤꯅ ꯇꯦꯜ ꯑꯃꯅ ꯀꯥꯞꯂꯛꯇꯨꯅ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯆꯤꯡꯃꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯗ ꯍꯨ ꯌꯥꯎꯔꯕ ꯇꯦꯟꯖꯩ ꯀꯌꯥ ꯑꯃ ꯀꯥꯞꯂꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯖꯁꯇꯤꯟ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯤ ꯑꯃꯗ ꯃꯍꯥꯛ ꯑꯁꯤ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯄꯨꯟꯖꯤꯜꯂꯤꯕ ꯑꯁꯤꯕꯨ ꯂꯧꯊꯣꯛꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯤ ꯑꯁꯤꯕꯨ ꯊꯧꯗꯨꯅ ꯆꯠꯂꯤꯕ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯨꯛꯁꯨꯛ ꯃꯨꯕ ꯅꯨꯄꯥ ꯑꯁꯤꯅ ꯖꯁꯇꯤꯟꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯒꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯁꯇꯤꯟꯁꯨ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯍꯤꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯁꯇꯤꯟꯒꯤ ꯇꯤꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯆꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯑꯍꯜꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯁꯥꯁꯤꯡ ꯑꯁꯤ ꯑꯉꯥꯡꯕ ꯔꯪ ꯂꯣꯏꯅ ꯁꯪꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯖꯁꯇꯤꯟꯒꯤ ꯇꯤꯝ ꯑꯁꯤꯕꯨ ꯄꯨꯈꯠꯇꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯆꯤꯡꯃꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯣꯏꯅ ꯅꯥꯟꯕꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯁꯇꯤꯟꯒꯤ ꯇꯤꯝ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯎꯕꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯤꯡꯃꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯁꯤꯕ ꯃꯤꯑꯣꯏꯒꯤ ꯍꯛꯆꯥꯡ ꯀꯌꯥ ꯑꯃ ꯎꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯑꯣꯏꯕꯒꯤ ꯑꯇꯠꯄ ꯃꯀꯣꯛ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯎꯁꯤꯡ ꯑꯁꯤꯗ ꯂꯣꯏꯅ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯁꯇꯤꯟꯒꯤ ꯇꯤꯝ ꯑꯁꯤꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ, ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯆꯥꯕ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯀꯥꯡꯂꯨꯞ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕꯤ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯍꯅꯨꯕꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯁꯤꯅ ꯆꯤꯡꯃꯤꯁꯤꯡ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯆꯤꯡꯃꯤꯁꯤꯡꯁꯤ ꯂꯣꯏꯅ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯃꯨꯛ ꯖꯁꯇꯤꯟꯒꯤ ꯇꯤꯝ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯗ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯁꯤꯅ ꯂꯥꯎꯔꯤꯕ ꯑꯁꯤꯗꯤ ꯖꯁꯇꯤꯟꯒꯤ ꯇꯤꯝ ꯑꯁꯤꯅꯗꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯈꯠꯅꯔꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯤꯡꯃꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯕꯨꯗꯤ ꯎꯅ ꯁꯦꯝꯕ ꯄꯣꯂꯥꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯝꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏ ꯐꯥꯖꯟ ꯊꯝꯂꯤꯕꯁꯤ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯁꯥ ꯉꯥꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯄꯣꯂꯥꯡ ꯑꯃꯗ ꯊꯝꯕꯗ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯇꯣꯉꯥꯟꯅ ꯊꯝꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯑꯩꯕꯨꯡꯗ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯎꯕ ꯇꯥꯔꯕꯁꯨ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯗꯤ ꯃꯍꯥꯛꯄꯨꯗꯤ ꯑꯃꯠꯇ ꯀꯟꯕꯤꯔꯝꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯗ ꯃꯍꯤ ꯑꯃꯕꯨ ꯄꯤꯊꯛꯂꯝꯃꯤ ꯃꯍꯤ ꯑꯁꯤ ꯊꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯄꯪꯊꯔꯛꯂꯝꯃꯤ ꯑꯗꯨ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯅꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯊꯝꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯂꯣꯏꯅ ꯐꯥꯖꯅ ꯊꯝꯂꯝꯃꯤ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯐꯥꯖꯅ ꯊꯝꯂꯤꯕ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯑꯁꯤ ꯌꯥꯝꯅ ꯁꯣꯟꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯝꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯁꯤꯅ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯅꯨꯄꯥ ꯑꯁꯤ ꯃꯃꯥꯏꯗ ꯇꯞꯅ ꯅꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯅꯨꯄꯥ ꯑꯁꯤ ꯃꯃꯩꯗꯁꯨ ꯀꯣꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯆꯥꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯄꯣꯂꯥꯡ ꯑꯁꯤ ꯃꯅꯨꯡꯗ ꯐꯥꯖꯅ ꯊꯝꯂꯤꯕ ꯖꯁꯇꯤꯟꯒꯤ ꯇꯤꯝ ꯑꯁꯤꯅ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯑꯁꯤ ꯃꯔꯩ ꯑꯁꯤꯕꯨ ꯀꯛꯊꯠꯇꯨꯅ ꯃꯈꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯁꯤ ꯃꯁꯥꯁꯨ ꯃꯀꯛ ꯃꯀꯛ ꯀꯛꯊꯠꯇꯨꯅ ꯃꯈꯣꯏꯅ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯦꯝꯍꯧꯔꯤꯕ ꯃꯁꯥ ꯑꯁꯤꯕꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯩꯁꯟꯗꯨꯅ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯩꯀꯣꯝ ꯑꯁꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯕꯨꯗꯤ ꯃꯩ ꯑꯁꯤ ꯃꯅꯨꯡꯗ ꯑꯣꯝꯗꯨꯅ ꯊꯝꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯣꯝꯕ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯃꯩꯈꯨꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯖꯪꯒꯜ ꯑꯁꯤꯗ ꯂꯣꯏꯅ ꯆꯠꯈꯤꯔꯝꯃꯤ ꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯌꯥꯝꯅ ꯆꯥꯅꯤꯡꯂꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯅꯔꯝꯃꯤ ꯑꯗꯨꯗꯒꯤ ꯄꯣꯂꯥꯡ ꯑꯁꯤ ꯃꯅꯨꯡꯗ ꯐꯖꯅ ꯊꯝꯂꯤꯕ ꯖꯁꯇꯤꯟꯒꯤ ꯇꯤꯝ ꯑꯃꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯃꯊꯪ ꯃꯊꯪ ꯍꯥꯠꯇꯨꯅ ꯁꯨꯝꯅ ꯆꯥꯊꯣꯛꯈ꯭ꯔꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯖꯁꯇꯤꯟꯒꯤ ꯇꯤꯝ ꯑꯁꯤꯅ ꯀꯤꯗꯨ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯍꯥꯔꯚꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯀꯤꯕ ꯑꯃꯗ ꯐꯥꯎꯗꯕꯤꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯁꯤꯕꯨ ꯅꯦꯠꯋꯥꯔꯛ ꯐꯪꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯗꯨ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯃꯣꯕꯥꯏꯜ ꯑꯁꯤ ꯅꯦꯠꯋꯥꯔꯛ ꯐꯪꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯕꯨ ꯀꯟꯕꯤꯅꯕꯒꯤ ꯃꯤ ꯊꯤꯅꯕꯒꯤ ꯃꯍꯥꯛꯅ ꯁꯨꯝꯅ ꯇꯧꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯔꯚꯦꯅ ꯇꯧꯔꯤꯕꯁꯤꯗꯤ ꯃꯣꯕꯥꯏꯜ ꯑꯁꯤ ꯅꯦꯠꯋꯥꯔꯛ ꯐꯪꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯧꯈꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯂꯣꯏꯅ ꯆꯥꯅꯗꯨ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯠꯇ ꯌꯥꯎꯔꯤꯕ ꯆꯥꯅꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯁꯥ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯖꯪꯒꯜ ꯑꯁꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯆꯥꯔꯤꯕꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯈꯤꯇꯪ ꯑꯣꯏꯔꯝꯗꯦ ꯃꯈꯣꯏꯅ ꯆꯥꯅꯕꯒꯤꯗꯃꯛ ꯑꯣꯛ ꯑꯃꯗꯤ ꯁꯟ ꯀꯌꯥ ꯑꯃꯁꯨ ꯂꯣꯏꯔꯝꯃꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯁꯥ ꯉꯥ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕ ꯇꯥꯔꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯕꯨ ꯆꯥꯅꯕꯒꯤ ꯃꯈꯣꯏꯅ ꯖꯁꯇꯤꯟꯒꯤ ꯇꯤꯝ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯊꯝꯕ ꯑꯣꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯣꯂꯥꯡ ꯑꯁꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯆꯥꯅ ꯊꯛꯅꯕ ꯑꯃꯠꯇ ꯐꯪꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯪꯒꯜ ꯑꯁꯤꯗꯗꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤꯗ ꯃꯩ ꯊꯥꯔꯤꯕ ꯑꯁꯤꯅ ꯃꯉꯥꯟ ꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯩ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯑꯃꯨꯛ ꯄꯣꯂꯥꯡ ꯑꯁꯤ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯟꯖꯥ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯗꯨꯅ ꯃꯐꯝ ꯑꯁꯤ ꯅꯥꯟꯊꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯆꯣꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯦꯌꯔꯄ꯭ꯂꯦꯟꯗꯨꯅ ꯃꯥꯡꯍꯧꯔꯤꯕ GPS ꯑꯗꯨ ꯐꯪꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯏꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯔꯚꯦꯅꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯈꯜꯂꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯊꯣꯛꯄ ꯉꯝꯂꯣꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯁꯥꯊꯤꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯨꯝꯗꯕꯤꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯀꯣꯏꯆꯦꯟ ꯁꯦꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯃꯊꯪ ꯃꯊꯪ ꯁꯣꯏꯗꯅ ꯆꯥꯊꯣꯛꯈꯤꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯁꯇꯤꯟꯅꯗꯤ ꯍꯥꯔꯚꯦꯒꯤ ꯋꯥꯏꯁ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯔꯚꯦꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤ ꯊꯣꯛꯂꯤꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯁꯤ ꯍꯥꯔꯚꯦ ꯅꯪꯅ ꯇꯧꯕꯗꯒꯤ ꯂꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯤꯕꯅꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯕ ꯄꯨꯔꯛꯑꯝꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯑꯁꯨꯝꯅ ꯑꯃꯠꯇ ꯇꯧꯔꯝꯂꯣꯏ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯣꯂꯥꯡ ꯑꯁꯤ ꯃꯅꯨꯡꯗ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯄꯣꯂꯥꯡ ꯑꯁꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯅꯨꯄꯤ ꯑꯁꯤ ꯎꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯨꯄꯥ ꯑꯁꯤꯅ ꯄꯣꯏꯖꯟ ꯌꯥꯎꯔꯕ ꯇꯦꯟ ꯃꯆꯥ ꯑꯃꯕꯨ ꯅꯨꯄꯤ ꯑꯁꯤꯗ ꯀꯥꯝꯂꯛꯇꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗ ꯄꯥꯟꯗꯨꯅ ꯅꯨꯄꯤ ꯑꯁꯤꯕꯨꯗꯤ ꯄꯣꯂꯥꯡ ꯑꯁꯤ ꯃꯅꯨꯡꯗ ꯋꯥꯟꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯖꯁꯇꯤꯟ ꯑꯁꯤ ꯃꯦꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯤꯡꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯍꯥꯛꯀꯤ ꯍꯨꯏꯁꯦꯜ ꯑꯁꯤ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯤ ꯖꯁꯇꯤꯟ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯍꯨꯏꯁꯦꯜ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯈꯣꯡꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯍꯥꯛꯀ ꯃꯔꯨꯞ ꯑꯣꯏꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯍꯨꯏꯁꯦꯜ ꯑꯁꯤꯕꯨ ꯈꯣꯡꯂꯝꯃꯤ ꯑꯗꯨ ꯃꯍꯥꯛꯅ ꯈꯜꯂꯝꯂꯤꯕ ꯋꯥꯈꯜ ꯑꯁꯤꯒ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯈꯣꯏꯕꯨ ꯐꯥꯗꯨꯅ ꯂꯥꯛꯈꯤꯕ ꯀꯨꯆꯨ ꯃꯨꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯃꯨꯛ ꯄꯣꯂꯥꯡ ꯑꯁꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨꯗꯤ ꯃꯄꯥꯟꯗ ꯂꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯑꯁꯨꯝꯅ ꯈꯟꯅꯔꯝꯃꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯁꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯃꯕꯨ ꯍꯥꯠꯈꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯅ ꯍꯥꯠꯂꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯤꯅꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯁꯥ ꯑꯁꯤꯗ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤꯁꯤꯅ ꯂꯣꯏꯅ ꯆꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯆꯦꯛꯁꯤꯡ ꯑꯁꯤ ꯇꯧꯕ ꯂꯣꯏꯔꯒ ꯅꯨꯄꯤ ꯑꯅꯤꯗꯤ ꯄꯣꯂꯥꯡ ꯑꯁꯤ ꯃꯅꯨꯡꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯖꯁꯇꯤꯟꯗꯤ ꯄꯣꯂꯥꯡ ꯑꯁꯤ ꯊꯝꯗꯕꯤꯗ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯖꯁꯇꯤꯟꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯃꯈꯣꯏꯅ ꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯖꯁꯇꯤꯟ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯁꯣꯏꯗꯅ ꯍꯥꯠꯇꯨꯅ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯁꯣꯏꯗꯅ ꯆꯥꯅꯈ꯭ꯔꯒꯅꯤ ꯍꯥꯏꯅꯔꯝꯃꯤ
ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯣꯡ ꯀꯟꯅ ꯇꯥꯔꯛꯑꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯖꯪꯒꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨꯗꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯆꯪꯅꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃꯈꯛꯇꯪꯗꯤ ꯎ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯄꯣꯂꯥꯡ ꯑꯁꯤꯗ ꯐꯥꯖꯟ ꯊꯝꯂꯤꯕ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯕꯨ ꯁꯦꯟꯅꯗꯨ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯈꯣꯏꯅ ꯂꯧꯗꯨꯅ ꯋꯥꯔꯤ ꯑꯁꯨꯝꯅ ꯁꯥꯟꯅꯔꯝꯃꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯒꯤ ꯅꯥꯟꯊꯣꯛꯅꯕ ꯁꯣꯏꯅ ꯍꯣꯠꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯑꯁꯤꯒꯤ ꯔꯤꯡꯇꯣꯟ ꯑꯁꯤꯕꯨ ꯈꯤꯡꯍꯟꯗꯨꯅ ꯖꯪꯒꯜ ꯑꯁꯤ ꯂꯪꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯌꯦꯡꯗꯨ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯖꯪꯒꯜ ꯑꯁꯤꯗ ꯈꯤꯡꯂꯛꯂꯤꯕ ꯐꯣꯟꯒꯤ ꯔꯤꯡꯇꯣꯟ ꯑꯁꯤ ꯃꯈꯣꯟꯁꯤ ꯇꯥꯕꯗ ꯐꯣꯟꯒꯤ ꯅꯥꯀꯜꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯅꯨꯄꯤ ꯑꯃꯕꯨꯗꯤ ꯄꯣꯂꯥꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯍꯟꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯁꯤꯅ ꯁꯃꯨꯗ꯭ꯔ ꯑꯁꯤ ꯃꯄꯥꯟꯗ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯤꯞꯊꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯤ ꯑꯁꯤꯕꯨ ꯍꯣꯟꯗꯨꯅ ꯃꯐꯝ ꯑꯁꯤ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯣꯡ ꯍꯥꯡꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯖꯁꯇꯤꯟ ꯑꯁꯤꯕꯨꯗꯤ ꯄꯣꯂꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯗꯨ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯁꯇꯤꯟꯒꯤ ꯃꯁꯥ ꯑꯁꯤꯗ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯑꯉꯧꯕ ꯃꯆꯨ ꯀꯌꯥ ꯑꯃ ꯇꯩꯁꯜꯂꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯉꯧꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯉꯥꯡꯕ ꯁꯤꯟꯗꯨ ꯀꯌꯥ ꯑꯃꯁꯨ ꯅꯝꯗꯨ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯃꯈꯣꯏꯅ ꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯖꯁꯇꯤꯟꯒꯤ ꯃꯁꯥ ꯑꯁꯤꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯁꯨꯝꯅ ꯑꯉꯧꯕ ꯑꯃꯗꯤ ꯑꯉꯥꯡꯕꯁꯤ ꯇꯩꯗꯨꯅ ꯊꯥꯔꯛꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯍꯥꯔꯚꯦꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯁꯥꯗ ꯑꯉꯧꯕ ꯃꯆꯨ ꯇꯩꯕꯁꯤ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯖꯁꯇꯤꯟꯒꯤ ꯃꯁꯥꯗ ꯃꯆꯨꯁꯤ ꯇꯩꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯖꯁꯇꯤꯟ ꯑꯁꯤ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯃꯍꯥꯛ ꯂꯨꯍꯣꯡꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯣꯏꯅꯕꯒꯤ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯔꯚꯦꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯖꯁꯇꯤꯟ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯞꯇꯨ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯔꯚꯦꯅꯗꯤ ꯖꯁꯇꯤꯟ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯀꯔꯤꯝꯇ ꯄꯥꯈꯠꯄ ꯇꯧꯒꯅꯨ ꯅꯪꯒꯤꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯔꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯑꯁꯤ ꯂꯨꯍꯣꯡꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯁꯨꯝꯅ ꯇꯧꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯅꯪꯕꯨꯁꯨ ꯍꯥꯠꯄꯤꯔꯔꯣꯏ ꯍꯥꯏꯔꯝꯃꯤ ꯍꯥꯔꯚꯦꯒꯤ ꯋꯥꯔꯤ ꯇꯥꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯃꯀꯣꯏ ꯆꯣꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯔꯚꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯔꯚꯦ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯉꯥꯡꯒꯅꯨ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯖꯁꯇꯤꯟ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯄꯥꯈꯠꯄ ꯇꯧꯒꯅꯨ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯌꯥꯝꯅ ꯊꯨꯅ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯅꯕꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯑꯃ ꯁꯣꯏꯗꯅ ꯇꯧꯁꯤ ꯍꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯑꯉꯥꯡ ꯈꯔ ꯑꯃꯅ ꯖꯁꯇꯤꯟꯒꯤ ꯇꯤꯝ ꯑꯁꯤꯗ ꯆꯥꯅꯕꯒꯤ ꯈꯔ ꯄꯨꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯖꯁꯇꯤꯟꯅ ꯍꯥꯟꯅ ꯍꯨꯏꯆꯦꯟ ꯈꯣꯡꯈꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯁꯇꯤꯟꯅ ꯃꯍꯥꯛꯀꯤ ꯍꯨꯏꯆꯦꯟ ꯑꯁꯤꯕꯨ ꯑꯉꯥꯡ ꯑꯁꯤ ꯉꯛꯁꯝꯅ ꯁꯤꯕꯤꯗꯨꯅ ꯍꯨꯏꯆꯦꯟ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯅ ꯈꯣꯡꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯍꯥꯔꯚꯦꯅ ꯖꯁꯇꯤꯟꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯖꯁꯇꯤꯟ ꯅꯪꯅ ꯑꯉꯥꯡ ꯑꯗꯨꯗ ꯍꯨꯏꯆꯦꯟ ꯈꯣꯡꯗꯨꯅ ꯑꯗꯨꯝꯅ ꯇꯧꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤꯕꯨꯗꯤ ꯃꯈꯣꯏꯅ ꯀꯔꯤꯝꯇ ꯀꯟꯕꯤꯔꯣꯏ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯔꯚꯦꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯄꯤꯔꯝꯕ ꯆꯥꯅꯕ ꯑꯁꯤꯕꯨ ꯆꯥꯗꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯄꯣꯂꯥꯡ ꯑꯁꯤꯒꯤ ꯅꯥꯀꯜ ꯑꯁꯤ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯗꯤ ꯃꯍꯥꯛ ꯁꯥ ꯉꯥ ꯆꯥꯗꯕ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯆꯥꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯆꯥꯅ ꯊꯛꯅꯕꯁꯤ ꯂꯣꯏꯔꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯇꯦꯡꯀꯣꯠ ꯑꯁꯤ ꯃꯅꯨꯡꯗ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯦꯇꯨ ꯑꯃ ꯎꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯍꯥꯛꯅ ꯆꯥꯔꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇꯒꯤ ꯑꯣꯏꯔꯝꯗꯦ ꯅꯣꯡꯃ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯍꯟꯈꯤꯕ ꯃꯈꯣꯏꯒꯤ ꯇꯤꯝ ꯇꯦꯇꯨ ꯍꯛꯄ ꯅꯨꯄꯤ ꯑꯁꯤ ꯑꯣꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯠꯇꯨꯅ ꯁꯤꯔꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯇꯦꯡꯀꯣꯠ ꯑꯁꯤ ꯃꯍꯥꯛꯅ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯇꯦꯡꯀꯣꯠ ꯑꯁꯤꯒꯤ ꯑꯀꯥꯏꯕ ꯃꯆꯦꯠ ꯑꯃꯅ ꯃꯍꯥꯛꯀꯤ ꯉꯛꯁꯝ ꯑꯁꯤ ꯂꯦꯟꯖꯤꯟꯖꯗꯨꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯣꯝꯇ ꯁꯤꯈꯤꯔꯝꯃꯤ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯅꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯈꯣꯏ ꯆꯣꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯁꯤꯅ ꯁꯤꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯆꯥꯈ꯭ꯔꯒꯅꯤ ꯑꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯆꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯪꯗꯅꯕꯒꯤ ꯂꯩꯔꯤꯕ ꯃꯅꯥ ꯈꯔ ꯑꯃꯕꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯌꯥ ꯑꯁꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯈꯣꯏꯅ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯁꯤꯕꯨ ꯅꯨꯄꯤꯁꯤ ꯍꯛꯆꯥꯡ ꯑꯁꯤ ꯂꯧꯗꯨꯅ ꯆꯥꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯌꯥ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤꯕ ꯄꯪꯗꯕꯒꯤ ꯃꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯪꯗꯍꯟꯗꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯤꯟꯕ ꯑꯣꯏꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯑꯃꯨꯕ ꯅꯨꯄꯥ ꯑꯁꯤꯅ ꯄꯣꯂꯥꯡ ꯑꯁꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯄꯥꯏꯔꯤꯕ ꯎꯒꯤ ꯊꯥꯡ ꯑꯁꯤꯅ ꯑꯁꯤꯕ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯃꯊꯪ ꯃꯊꯪ ꯌꯥꯟꯁꯤꯜꯂꯝꯃꯤ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯁꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯝꯗꯨꯅ ꯆꯥꯅꯕꯒꯤ ꯃꯩꯒꯣꯝ ꯑꯁꯤ ꯃꯅꯨꯡꯗ ꯑꯣꯝꯁꯤꯟꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯩꯕꯨ ꯑꯣꯝ ꯊꯝꯂꯤꯕ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯉꯥꯏꯗꯨ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯑꯁꯤꯕ ꯅꯨꯄꯤ ꯑꯁꯤ ꯍꯛꯆꯥꯡ ꯑꯁꯤ ꯑꯣꯝꯕ ꯂꯣꯏꯔꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯃꯊꯪ ꯃꯊꯪ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯁꯤ ꯆꯥꯕꯗ ꯃꯈꯣꯏ ꯍꯛꯆꯥꯡ ꯑꯁꯤ ꯂꯣꯏꯅ ꯄꯪꯊꯕ ꯍꯧꯔꯛꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤꯕꯨꯅꯤ ꯖꯁꯇꯤꯟꯒꯤ ꯇꯤꯝ ꯑꯁꯤꯅ ꯉꯥꯏꯗꯨ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯑꯃꯨꯛꯁꯨ ꯖꯁꯇꯤꯟ ꯑꯃꯗꯤ ꯃꯈꯣꯏ ꯆꯣꯡꯕ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯄꯣꯂꯥꯡ ꯑꯁꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯁꯥ ꯍꯤꯡꯅꯕꯒꯤ ꯖꯪꯒꯜ ꯑꯁꯤ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯄꯣꯂꯥꯡ ꯑꯁꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯆꯦꯜꯂꯒꯦ ꯍꯥꯏꯗꯨꯅ ꯄꯣꯂꯥꯡ ꯑꯁꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ
ꯍꯥꯔꯚꯦꯅ ꯄꯪꯊꯅꯕꯒꯤ ꯌꯥꯎꯔꯕ ꯇꯦꯟꯖꯦꯜ ꯑꯁꯤꯕꯨ ꯅꯨꯄꯥ ꯑꯁꯤ ꯃꯁꯥꯗ ꯊꯤꯟꯖꯤꯟꯗꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯪꯊꯍꯟꯈꯤꯔꯝꯃꯤ ꯍꯥꯔꯚꯦꯅ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯍꯥꯔꯚꯦꯗꯤ ꯃꯁꯥ ꯃꯇꯣꯝꯗꯒꯤ ꯀꯥꯟꯅꯕ ꯐꯪꯂꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯈꯛꯅ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯇꯨ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯩꯁꯨ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤ ꯄꯥꯏꯗꯨꯅ ꯀꯟꯅ ꯆꯤꯈꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯥꯎꯗꯨꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯐꯥꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯆꯦꯈꯥꯏꯗꯨꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯨꯔꯦꯟ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯖꯁꯇꯤꯟ ꯑꯃꯗꯤ ꯃꯀꯣꯏ ꯆꯣꯡꯕ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯃꯁꯥ ꯍꯤꯡꯅꯕꯒꯤ ꯀꯟꯅ ꯆꯦꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯈꯣꯏ ꯆꯣꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤꯕꯨ ꯆꯤꯡ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯊꯤꯟꯗꯨꯅ ꯃꯍꯥꯛꯅ ꯖꯁꯇꯤꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯖꯁꯇꯤꯟ ꯑꯩꯈꯣꯏꯅꯤꯅ ꯆꯤꯡ ꯑꯁꯤ ꯃꯇꯣꯟ ꯌꯧꯅꯕ ꯆꯠꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅꯤꯁꯨ ꯀꯟꯕꯤꯅꯕꯒꯤ ꯃꯤꯑꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅꯤꯅ ꯐꯪꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯀꯣꯏ ꯆꯣꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯖꯁꯇꯤꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯖꯁꯇꯤꯟ ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯇꯨꯔꯦꯟ ꯑꯁꯤꯗ ꯆꯣꯡꯂꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯖꯁꯇꯤꯟꯅ ꯃꯀꯣꯏ ꯆꯣꯡꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯣꯡꯁꯜꯂꯒ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯇꯤ ꯆꯣꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯔꯩ ꯌꯥꯝꯅ ꯀꯜꯂꯕ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯁꯟꯈꯤꯗꯨꯅ ꯃꯍꯥꯛꯇꯤ ꯏꯁꯤꯡ ꯑꯁꯤꯅ ꯆꯦꯟꯊꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯀꯣꯏ ꯆꯣꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯇꯨꯔꯦꯟ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯀꯟꯅ ꯆꯦꯟꯗꯨꯅ ꯖꯁꯇꯤꯟ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯇꯨꯔꯦꯟ ꯑꯁꯤ ꯃꯄꯥꯟꯗ ꯏꯔꯣꯏꯗꯨꯅ ꯆꯦꯟꯁꯜꯂꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯁꯇꯤꯟꯗꯤ ꯏꯔꯩ ꯑꯁꯤ ꯌꯥꯝꯅ ꯀꯟꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯏꯔꯣꯏꯗꯨꯅ ꯅꯨꯄꯥ ꯑꯁꯤ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯂꯝꯗꯦ ꯃꯗꯨꯗꯒꯤ ꯃꯀꯣꯏ ꯆꯣꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯎꯒꯤ ꯃꯁꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯖꯁꯇꯤꯟ ꯅꯪꯅ ꯎ ꯑꯁꯤꯗ ꯌꯥꯝꯅ ꯄꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯁꯤꯅꯕꯨꯗꯤ ꯖꯁꯇꯤꯟ ꯑꯁꯤꯕꯨꯗꯤ ꯇꯨꯔꯦꯟ ꯑꯁꯤꯗ ꯀꯟꯕꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯋꯥꯔꯗꯨꯅ ꯀꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯖꯪꯒꯜ ꯑꯁꯤ ꯃꯅꯨꯡꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯄꯣꯛꯈꯥꯏꯈꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟꯁꯤ ꯃꯅꯥꯛꯇ ꯌꯧꯔꯝꯃꯤ ꯑꯗꯨꯗꯩ ꯃꯀꯣꯏ ꯆꯣꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯖꯁꯇꯤꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯖꯁꯇꯤꯟ ꯑꯩꯈꯣꯏꯅꯤꯅ ꯌꯥꯝꯅ ꯊꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯄꯣꯠꯁꯛ ꯈꯔ ꯂꯧꯔꯨꯁꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏꯒꯤ ꯇꯤꯝꯒꯤ ꯑꯁꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯎꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯋꯥꯅ ꯂꯣꯏꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯊꯤꯡꯖꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯑꯁꯤꯕꯨꯗꯤ ꯂꯩꯃꯥꯏꯁꯤꯗ ꯌꯨꯡꯊꯗꯨꯅ ꯊꯝꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯀꯣꯏ ꯆꯣꯡꯕ ꯅꯨꯄꯥ ꯑꯃꯗꯤ ꯖꯁꯇꯤꯟ ꯃꯈꯣꯏꯅꯤꯁꯤꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯃꯅꯨꯡ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤ ꯌꯥꯎꯒꯦ ꯍꯥꯏꯅ ꯊꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯀꯣꯏ ꯆꯣꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯊꯤꯔꯛꯈꯤꯕ GPS ꯑꯁꯤ ꯐꯪꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯁꯇꯤꯟꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯖꯁꯇꯤꯟ ꯍꯧꯖꯤꯛꯇꯤ GPS ꯑꯁꯤ ꯐꯪꯂꯕꯅꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯅꯥꯟꯊꯣꯛꯅꯕ ꯇꯧꯔꯁꯦ ꯍꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤꯁꯨ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ ꯀꯔꯤꯒꯤ ꯃꯊꯥ ꯁꯥꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯖꯁꯇꯤꯟ ꯑꯃꯨꯛ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯐꯪꯂꯤꯕ GPS ꯑꯁꯤꯗꯤ ꯕꯦꯇ꯭ꯔꯤ ꯗꯥꯎꯟ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ GPS ꯑꯁꯤ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯖꯁꯇꯤꯟꯅ ꯃꯈꯣꯏꯅꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯁꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯛꯆꯥꯡ ꯑꯁꯤꯗꯒꯤ ꯃꯣꯕꯥꯏꯜꯒꯤ ꯔꯤꯡ ꯈꯤꯡꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅꯤꯅ ꯑꯃꯨꯛ ꯃꯣꯕꯥꯏꯜ ꯔꯤꯡ ꯈꯤꯡꯂꯛꯂꯤꯕꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯒꯤ ꯃꯁꯥꯁꯤꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯖꯁꯇꯤꯟꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯁꯤꯈꯤꯕ ꯅꯨꯄꯤꯁꯤ ꯄꯤꯈꯥꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯁꯤ ꯐꯪꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯅꯤ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤꯅ ꯐꯣꯟ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯅꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯐꯣꯟ ꯁꯣꯏꯗꯅ ꯇꯧꯔꯁꯦ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯖꯪꯒꯜ ꯑꯗꯨ ꯂꯩꯔꯨꯕ ꯖꯪꯒꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅꯤꯗ ꯄꯪꯊꯅꯕꯒꯤ ꯍꯨ ꯆꯦꯜꯂꯕ ꯇꯦꯟꯖꯩ ꯀꯌꯥ ꯑꯃ ꯃꯌꯥꯗ ꯀꯥꯞꯂꯛꯇꯨꯅ ꯃꯈꯣꯏꯅꯤꯗ ꯄꯪꯊꯈꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤꯅ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏꯅꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯥꯏ ꯑꯃꯗ ꯄꯥꯛꯂꯝꯗꯦ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯖꯁꯇꯤꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯅꯕꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯄꯨꯟꯕ ꯑꯁꯤꯗ ꯑꯉꯧꯕ ꯂꯣꯏꯅ ꯇꯩꯁꯤꯜꯂꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯁꯤꯗ ꯑꯉꯥꯡꯕ ꯑꯃꯁꯨ ꯇꯩꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯀꯣꯏ ꯆꯣꯡꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯎ ꯑꯃꯗ ꯄꯨꯟꯁꯤꯜꯂ ꯃꯇꯨꯡꯗ ꯑꯃꯨꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯎꯒꯤ ꯊꯥꯡ ꯑꯁꯤꯅ ꯅꯨꯄꯥ ꯑꯁꯤ ꯁꯔꯨꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯤꯗꯦꯛꯂꯝꯃꯤ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯗꯅꯕꯒꯤ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯃꯀꯣꯏ ꯆꯣꯡꯕ ꯅꯨꯄꯥ ꯑꯁꯤ ꯃꯁꯥꯗ ꯆꯤꯅꯤꯒꯤ ꯁꯔꯨꯛ ꯌꯥꯎꯕ ꯂꯩꯕꯥꯛ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯂꯣꯏꯅ ꯇꯩꯁꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯛꯆꯤꯡ ꯀꯌꯥ ꯑꯃꯅ ꯅꯨꯄꯥ ꯑꯁꯤ ꯃꯁꯥꯁꯤꯗ ꯀꯥꯈꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯕꯨ ꯇꯞꯅ ꯇꯞꯅ ꯆꯤꯛꯄ ꯍꯧꯔꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯀꯣꯏ ꯆꯣꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯂꯥꯎꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯂꯥꯎꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯤꯑꯣꯏ ꯀꯅꯥꯝꯇ ꯂꯥꯛꯂꯝꯗꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯖꯁꯇꯤꯟ ꯃꯁꯥ ꯑꯁꯤꯕꯨ ꯂꯨꯍꯣꯡꯅꯕꯒꯤ ꯑꯉꯧꯕ ꯇꯩꯕꯁꯤ ꯂꯣꯏꯅ ꯂꯣꯏꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯖꯁꯇꯤꯟꯒꯤ ꯃꯅꯥꯛꯇ ꯍꯅꯨꯕꯤ ꯑꯃꯅ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯖꯁꯇꯤꯟ ꯑꯁꯤ ꯂꯨꯍꯣꯡꯅꯕꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯂꯦꯜꯂꯒꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯖꯪꯒꯂꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯖꯪꯒꯜ ꯑꯁꯤꯗ ꯃꯤ ꯀꯌꯥ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯑꯇꯠꯄ ꯃꯀꯣꯛ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯁꯇꯤꯟ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯁꯤꯅ ꯖꯁꯇꯤꯟ ꯃꯁꯥꯗ ꯂꯦꯟꯒ ꯇꯧꯔꯝꯕꯁꯤ ꯇꯣꯛꯇꯨꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯥꯎꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯖꯪꯒꯜꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯥꯠꯂꯨꯁꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯐꯥꯅꯕꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯃꯗꯤ ꯅꯨꯄꯤ ꯀꯌꯥ ꯑꯃꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯍꯧꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯖꯁꯇꯤꯟꯒ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯑꯃꯨꯛ ꯖꯁꯇꯤꯟ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯖꯁꯇꯤꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤ ꯄꯨꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯖꯁꯇꯤꯟꯅꯗꯤ ꯃꯍꯥꯛꯀ ꯍꯥꯟꯅ ꯆꯦꯟꯃꯤꯟꯅꯈꯤꯕ ꯃꯀꯣꯏ ꯆꯣꯡꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯀꯟꯅꯤꯡꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯊꯥꯗꯣꯛꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯖꯁꯇꯤꯟꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯖꯁꯇꯤꯟ ꯅꯪꯅ ꯑꯩꯁꯤꯕꯨ ꯊꯥꯗꯣꯛꯂꯒꯅꯨ ꯑꯩꯒꯤ ꯁꯔꯨꯁꯤ ꯂꯣꯏꯅ ꯇꯦꯛꯂꯕꯅꯤ ꯆꯦꯟꯕ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯑꯩꯒꯤ ꯏꯁꯥ ꯃꯅꯨꯡ ꯌꯥꯎꯔꯤꯕ ꯃꯣꯕꯥꯏꯜ ꯑꯁꯤꯕꯨ ꯂꯧꯗꯨꯅ ꯅꯪ ꯅꯁꯥ ꯍꯤꯡꯖꯅꯕꯒꯤ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯣ ꯑꯁꯤꯒꯨꯝꯂꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯅꯪꯒꯤ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯥꯝꯁꯟꯗꯨꯅ ꯅꯨꯄꯥ ꯑꯁꯤ ꯄꯪꯊꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯁꯇꯤꯟꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯣꯂꯥꯡ ꯑꯁꯤ ꯃꯅꯨꯡꯗ ꯐꯖꯅ ꯊꯝꯂꯤꯕ ꯍꯥꯔꯕꯦꯅ ꯑꯩꯕꯨ ꯁꯨꯝꯗ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯖꯁꯇꯤꯟꯅꯗꯤ ꯍꯥꯔꯕꯦ ꯑꯁꯤ ꯀꯟꯅꯤꯡꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯉꯥꯡ ꯑꯁꯤꯅ ꯂꯝꯕꯤꯁꯤ ꯆꯤꯡꯗꯨꯅ ꯃꯈꯣꯏꯅꯤꯗꯤ ꯖꯪꯒꯜ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯈꯣꯏꯅꯤ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯉꯥꯡ ꯑꯁꯤꯅ ꯑꯃꯨꯛ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯍꯨꯏꯁꯦꯜ ꯑꯁꯤꯕꯨꯗꯤ ꯅꯨꯄꯤꯁꯤꯗ ꯄꯤꯕꯤꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯁꯇꯤꯟꯅ ꯑꯉꯥꯡ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯊꯝꯂꯝꯗꯨꯅ ꯇꯨꯔꯦꯜ ꯑꯁꯤ ꯃꯄꯥꯟꯗ ꯀꯟꯅ ꯆꯦꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯊꯛ ꯑꯁꯤꯗꯒꯤ ꯑꯉꯥꯡ ꯑꯃꯗꯤ ꯑꯍꯜ ꯑꯃꯅ ꯖꯁꯇꯤꯟ ꯑꯁꯤꯗ ꯄꯪꯊꯅꯕꯒꯤ ꯇꯦꯟ ꯃꯆꯥ ꯑꯃꯕꯨ ꯃꯆꯤꯟꯅ ꯀꯥꯝꯂꯛꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯑꯉꯥꯡ ꯑꯁꯤꯗ ꯅꯪ ꯑꯁꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯅ ꯊꯤꯡꯂꯝꯃꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯖꯁꯇꯤꯟ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯀꯕꯨꯛ ꯀꯩ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯀꯕꯨꯛ ꯀꯩ ꯑꯁꯤ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯀꯕꯨꯛ ꯀꯩ ꯑꯁꯤꯅ ꯖꯁꯇꯤꯟ ꯑꯁꯤꯕꯨꯗꯤ ꯁꯣꯏꯅ ꯆꯥꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯑꯁꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯀꯕꯨꯛ ꯀꯩ ꯑꯁꯤꯅꯗꯤ ꯖꯁꯇꯤꯟꯗ ꯀꯔꯤꯝꯇ ꯇꯧꯔꯛꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯁꯇꯤꯟꯁꯨ ꯃꯁꯥ ꯍꯤꯡꯖꯅꯕꯒꯤ ꯇꯨꯔꯦꯜ ꯑꯁꯤ ꯃꯅꯨꯡꯗ ꯀꯨꯝꯊꯗꯨꯅ ꯆꯤꯡ ꯑꯁꯤ ꯂꯥꯟꯊꯣꯛꯄ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯧꯔꯝꯃꯤꯕꯁꯤꯡ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯇꯤ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯖꯁꯇꯤꯟꯒꯤ ꯇꯤꯝꯕꯨ ꯀꯟꯕ ꯂꯥꯛꯄ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯗꯤ ꯆꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯊꯤꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯔꯝꯃꯤ ꯑꯗꯨꯕꯨ ꯖꯁꯇꯤꯟꯒꯤ ꯇꯤꯝꯕꯨ ꯀꯟꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯗꯤ ꯄꯋꯥꯔ ꯌꯥꯝꯅ ꯂꯩꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯆꯤꯡ ꯑꯁꯤ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯃꯈꯣꯏꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯖꯁꯇꯤꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯤꯔꯤꯕ ꯖꯪꯒꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯑꯁꯤ ꯊꯥꯡꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯂꯥꯎꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯁꯨ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯅꯠꯇꯦ ꯃꯈꯣꯏꯅ ꯑꯩꯒꯤ ꯁꯥ ꯑꯁꯤꯕꯨ ꯃꯈꯣꯏꯒ ꯂꯨꯍꯣꯡꯅꯕꯒꯤ ꯃꯆꯨ ꯀꯌꯥ ꯑꯃ ꯇꯩꯁꯟꯕꯅꯤ ꯑꯩꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯂꯛꯀꯅꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯗꯤ ꯖꯁꯇꯤꯟꯅ ꯍꯥꯏꯔꯛꯂꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯗ ꯀꯃꯥꯟꯗꯔ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯂꯣ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯀꯃꯥꯟꯗꯔ ꯑꯁꯤꯅ ꯖꯁꯇꯤꯟꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯎꯕꯗ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯁꯥꯊꯤꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯂꯝꯃꯤ ꯑꯃꯨꯛꯁꯨ ꯀꯃꯥꯟꯗꯔ ꯑꯁꯤꯅ ꯖꯁꯇꯤꯟ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯁꯟꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯅꯠꯇꯦ ꯃꯍꯥꯛ ꯑꯁꯤꯕꯨ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯇꯝ ꯁꯥꯡꯂꯕ ꯃꯃꯥꯡꯗ ꯐꯥꯗꯨꯅ ꯊꯝꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯅꯤ ꯑꯃꯅ ꯑꯃꯨꯛ ꯖꯁꯇꯤꯟ ꯑꯁꯤꯕꯨꯗꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯄꯨꯁꯟꯈꯤꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯁꯥꯊꯤꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯒꯤ ꯇꯤꯝ ꯑꯁꯤꯕꯨꯗꯤ ꯂꯨꯝꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯁꯇꯤꯟ ꯑꯁꯤꯕꯨ ꯄꯥꯏꯂꯣꯠ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯄꯥꯏꯂꯣꯠ ꯑꯁꯤꯅ ꯑꯃꯨꯛ ꯖꯁꯇꯤꯟꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯅꯠꯇꯕ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯁꯥꯊꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯍꯧꯔꯤꯕꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯁꯇꯤꯟꯅꯗꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯊꯔ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯆꯤꯟ ꯊꯤꯖꯤꯟꯅꯗꯨꯅ ꯄꯥꯏꯂꯣꯠ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯖꯪꯒꯜ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟꯁꯤ ꯄꯣꯈꯥꯏꯕꯗ ꯑꯩ ꯏꯇꯣꯝꯗꯅ ꯍꯤꯡꯍꯧꯔꯤꯕꯁꯤ ꯃꯈꯣꯏꯁꯤꯡꯒꯗꯤ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯁꯇꯤꯟ ꯑꯁꯤꯕꯨꯗꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯇꯣꯡꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯔꯕꯦꯗꯤ ꯃꯍꯥꯛꯄꯨ ꯐꯥꯖꯟ ꯊꯝꯂꯤꯕ ꯄꯣꯂꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯌꯦꯡꯖꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯎꯗꯨ ꯂꯩꯔꯝꯃꯤ ꯑꯩꯕꯨ ꯁꯨꯝꯗ ꯀꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯂꯥꯎꯕ ꯇꯥꯔꯕꯁꯨ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯍꯥꯛꯇꯤ ꯍꯥꯏꯔꯤꯕ ꯖꯪꯒꯜ ꯑꯁꯤꯗ ꯂꯩꯍꯧꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯖꯁꯇꯤꯟ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯁꯤꯇꯤ ꯑꯁꯤ ꯂꯩꯔꯤꯕ ꯄꯥꯎꯃꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯤꯇꯤ ꯑꯁꯤꯗ ꯂꯣꯏꯅ ꯚꯥꯏꯔꯦꯜ ꯆꯠꯈꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯖꯁꯇꯤꯟ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯤꯇꯤ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯕ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯖꯁꯇꯤꯟꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯁꯤꯈꯤꯕꯁꯤꯡ ꯑꯁꯤꯗꯤ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯥꯠꯇꯨꯅ ꯆꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯆꯤꯟ ꯊꯤꯖꯤꯟꯅꯗꯨꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯍꯪꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯖꯪꯒꯜ ꯑꯗꯨ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯐꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩ ꯑꯁꯤꯕꯨ ꯀꯟꯕꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯊꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ
जस्टिन करीगिदमक मसिन सिदनदुना मांगना सुमना हारिबनो हाइबा तारबसु मांगना करीगुम्बा असेंग मसिंग असि लोइना हाइदोकपा तारबदी मखोइगी सिटी असि लेरिबा आर्मी कयामना मखोइना एरोप्लेन पोखाइखिबा महमद सत्तुना जंगल अदु लेरिबा मियोसिंग अदुबु लोइना हाटखरगनि हाइना खंदुना मांगना मचिन सिजनदुना मियोसिंग असि सुमना हाइबा ओइरमी नुमित खरंगनि मतुंगदा जस्टिन अमदी माकी मरुप अमग लोइना मखोइगी कॉलेज की हॉस्टेल असि तुमदु लरिंग मतम अस्तदी माका तुमिनरिबु नुपी असि नमु जस्टिन सुमना हाइरगलमी जस्टिन की मनाउ पिनेंगोना फोन तौदुना असमना हाइरई नंग लेरुबा जंगल अदुदा अखोइगी सेंट्रलाइट फोना हार्बे का चप मानबा मियो अमगी मसक उई अदुबु सेंट्रलाइट अदु उरिबा हार्बे का मसक मानबा मियो अदुगी मसा अदुसु लोइना मुसुक मुई हाइदुना जस्टिन हाइरमी अदुदिगी माकी मरुक कुआइ सिताबता जस्टिन लोइना खांगमंगलमी हौजिक हार्बे असे सीद्री महाक जंगल अदु हौजिक लेदुना माकसु जंगल अदुगी साथीबा मियो सिंग अदुगा टीम पुंदुना जंगल अदुगी मियो ओन कराइबसि महाक लोइना खांगलमी अमुकसु माना पाखलदुना सुमना खंदु लेरमी हौजिते हार्बे असे हिंगलिबनिना आइंगोन हुजी खुदोंथिबा अमदि सोयन थोललने हाइदुना माक पाखतुना थोनो असे जेंगथोक्तु लेरमी तंजा असेदि महम असे लेरिबा मियोय क्यामना हार्बे के पोस्टर अमदि हार्बे के सक्तम जाउबा टिशार क्या बुलितुना जस्टिन जेंगदुना सुम लाउदु लेरमी नंगना मरम ओइबना हार्बे असे जंगल असे हुंतोलमनी अदुना नंग यामना थुना युम असे मखाता कुमथरो हाइदुना लाउदु लेरमी सिनसिउलगा मूवी असे गरोबोरमी मयाना मूवी सु नुंगाइबिरबा तारबदि चैनल सु सोदना सब्सक्राइब तौबिरमु